Manipur top channel ki maikei digi maroi bi pausing myamna thamjari ahanbada Manipur gi phibam hanatigi hena mapung fan fagale Indo Myanmar border surveillance kankat hangre army chief security force amasum government ki maikei digi leptana hona bigi mahina Manipur da hauju oidiba security situation as singthaningai oiba mong da fagale tuan ba NGO sing amasum army ki veterans sing ki maikei digi su community leaders sing loinana santi hanjana bigi thabak leptana pakhali Indo Myanmar border area domination amasum surveillance ki thabak hena kankat hangre haina army chief general Upandra Dubedi na phongdokre New Delhi gi Hamane Expo Center pangthokiba annual press conference amada army chief asina wapham se phongdokladuna makhatana haikibada north east ki oina jo housing lady security situation asi yamna fogali haukiba matam khara Manipur hingsa gi thawdok kya leptana tholakibadu security force amasum state force na honabada gi mapung fana laksin mangamle marakta hingsa gi thawdok khara thokpa natana mapung oina hingsa gi thawdok thokpa leitri security force ki mekei gi Manipur santi thamna ba leptana honari Myanmar border surveillance amasum area domination ki thabak hena kankarangre border fencing khab ki thabak hena khumang soksili masigi matata Indian army na lupa crore taragatri ki senfam allocate tawduna quick response team amasu quick medical response team sing upgrade tawduna miyam gi mating ningthina pangba ngamna bo honari Manipur thoklibi irang asi lakshana na bo honabada security force gi marakta su ningthina coordination laina thabak tawri adubo tribal singi meketigi ayat apan kya pibaduga local police force asi isai raga leibana dil tawna bo honabada khudong sada bakhradi meone punamak sing asi oiduna su army gi meketigi punamak sing asi amat oina tasin khomjina na ba yamna kan honari Manipur gi anobu governor asi gi meketigi region asi santi thamna bigi thabak soidana pekhalakani haibigi thajabasule Irang asina horakpa matam English nganiga kungo humdoi gi matamda Manipur police force asidasu tuan ba kanglok ki miyoi kya ama yawbana police ki mekedigi tuan ba mafam singda satuna madubu control tawna bo honabada awaba kya ama mayuknari masina maram oiraga Manipur police ki DGP ki mekedigi policing irang asi lakshina duty thabada makoi gi community singa dugi area da leiriba police station singda thamduna irang asi lakshina na bo honaki Myanmar hauzik leiribi irang asina maram oiraga Manipur da thoklibe irang asida mapan gi oiba ithil yoram loi haninga liti Myanmar rebel group singa masum Myanmar army gi marakta akanba ko thoknari bisina maram oiraga lanjenarakpa singa duna maram oiraga state asida refugee kaya ama sangsalakpa gi maram oiri irang asina hogalakpa matamna Myanmar gi lanmi sing India rom sangsalakpa yawkhidaba nati adubu Indian army gi makedi gi Myanmar army ga toina pau phawnaduna santi thamlabagi thawrang sing leptana sathari nakalani gi marakta information sing exchange tawna yauna intelligence ki matangna toina share tawna yaki Union Ministry of Home Affairs ki annual report for 2023-24 ki matungina haukiba sahi English singaniga kungo humdoi gi North East India da thokibi hingsa gi thawdok singi manungda sada humdraga tareti Manipur oiki Ajay Kumar Balana Manipur gi governor oina wasak lograba matung ihan hanboina army paramilitary force amasum Manipur police ki makok thongbu official sing yauna pangthokiba security review meeting da hingsa gi thawdok sing thoganbada senariba miyoi sing amasum lamentuenba sing sahi ama trial amata sathaba tawdana NSA da detain tawnaba masu mathau taba legal option sing lokhanaba khangan masu lekhrabani makasa tharak poina to papa mana veterans armed force personnel sing CM na okre central force na santi hanjin hena balauri thawdang thagali se minister veterans armed force personnel sing gi memorial spark semgana ba sarkar na mafam thire bo phumyauna se minister na phongdokre State asida hauzik thuklibi irang asi lakshina na central force na angama thawdang lawduna honariba sida sarkar gi maiketi gi thagali makhata na su army amasum paramilitary force na state police force ta hena mating pangsinno tangdulai taba phibum ama hanjilangna ba hona ba sangi haina armed force veterans day ga mari lainana ngasi chief minister secretary ta thabak tagi potharaba armed force personnel sing taram okpagi thoram chief minister NPO na phongdokre chief minister secretary ta pangthokiba
Head on function haina mingthon ma thoram aduga mari leindana veteran armed force ki personnel singda anauba sahi na lakpari ge proposal pireduna chief minister nongthomam beren hai asiguma thoram asi mapung phana pangthoknaba memorial park ama semganaba mafam yengli Manipur police ki oinadi ahanba Manipur rifles complex semgalaga leiri chief minister n beren makhatana hai Manipur thokliba thawdo osida army amasum Assam rifles personnel singda angamba thakta thawdang laro ko honari basi Manipur lenga ki mekedi ki thakat bakong durakli Army amasung paramilitary force ki personnel sung Manipur Police Department ga kusam naraga tuan mathabak kya pe khalak pade ginga sidi state sida mausa gi tang dulai dawa phibam ra tap na hanjilak ngamle makhatana Central Force ki mekedi gi mapung phana mating pangduna Manipur santi hanjilang na puno khona minasi matang asida army ki veteran sing nasu Manipur mausa gi tang dulai dawa phibam hanjilak yanaba advice PVU haina minister na appeal dokhi Thoramadura Manipur lenga ki minister amasum MLA khara yauna thabak tagi pothakraba armed force ki personal kyana sargyakhi atoba paumana lamgi wathokta NSN IM na miyoi nipan tamthina furamle senabasing action longna badabi torakli mare mai beles ta khut thana bale kudabani NPO Senapati district ki maren mai liangwai village ta hauki January taragani thura nupi taruk nupa ani puna miyoi nipan kulai paiba miyoi khara laglaga eteksa tharama thong adu liangwai tribal usingbu singi mekai digi yaning do bafung torakli loinana siana ba miyoi singi mathakta ain ge ba thabol okhot kadabani hari January taragani thugi numidang pung tare rom tabra thoki pathawdo adu soklaba miyoi sing haksangi mafam kya da phibam luna sokhi asok pa madi numidang adumakta da imphal tamna pukhatuna lekana ki hari Liangmai tribal leaders singi apun basi role amada khunja nipan phuram bada sina ba miyoi sing adu NSN IM gi member oiba RK ramping amasum ha ki masu sing satakhi bane makhoi sing adu na sai amadi nongmai gi maning na miyoi nipan na sudu na phibam luna swalamki nongmai na onsin du na kap tu na hat ke ni haiba madi na pi sing ikai kum na ba manghan du na attack sa tharam gi thong adu yam na miyoi bi sajat nati Tamthina phuraba miyoi sing layeng na ba puge habada attack sa thariba kangbuna thingro thamba duna phibam adu hena lusinanki kona naga people's organization na ku thingjilakpadagi asokpa sing Senapati district hospital pukhatuna lekanaki Maren mai liang mai village ta attack sa tharamba duna miyoi bi gi hak khungaw na badana dana nupi angang phawu khudong thiringai ohele maram asina liang mai pui naga rongdi amadi liang mai naga Katimai rongdai anigi maikedi liangmai trap ki muhut sinduna khunja sing phuram bar sena basing khudak to faduna asan mirai naidana whale sathakadabani loinana tamthina phuram bari sokla basing authority ki maikedi ngaksen bagi thabol okhor kadabani state government amasum law enforcement agency sing na ain kai na thabak tori bising fogatuna mara laijadra ba misam singda ot naibada sena basing ain gi thongda serak pi gedabani haiden su paus ta makhatari amaromdara Marevai village the Kuthana Lepkadabani NPO, Naga People's Organization NPO Senapati Mekedi Senapati District Manungsan Madalaiba, Maren Mai village the Lamgi Watoka Mari Lena, Kangbu Oni Kaidong Naduna Kutong Nabiki Taldok Sing Toglibasi, Kudak the Lep Navakanakli. NPO gi President K. Kuba Peter Natokosirolamana, Naga community ki Manung Santi Marata Pibam Lehenaba Amadi, Amagamaga Wakal Faudo Nadunungsi Sana Leminava Iana Wakalono Kudak the Ginong Minising Visitanaduna, Kangbu Oman Amagi Matata Kuthabaki Tabaksim Kudak the Gilep Kadabani, Kanari Vanakal Animagna Santi Oyanungsi Sana, Himinanaba Yanaba Aman Amabu Ikakum Nagadabani, Kanasai Nabigi Taudo South Horakaya Tau Amata Nakal Animagna Tauridabani. NPO gi wapham asi thawoidana makatana yengthina bagi thawong singsa tharakpa tarabadi madu NPO na thamlibu wapham indabani haina lawani loinana lup asina sanai haina khanba excel akhotkani haiden su pausda makatana su phungdorakli amaromdana Kuki Forum gi mihut sing January 13 New Delhi da MSA gi official singa unagadori Kuki singi maikedi masagi legislature lejaba union territory gi maongda separate administration ki demand athuba pi na thas ki taraga tereta Kuki jo council gi miyoi nipana saba delegation amana New Delhi da Ministry of Home Affairs ki officials singa unaraga hari councilors gi spokesperson ginja Wanjol na haki badam yoi nipan saba delegation asina MISA gi officials sing unagadori basida Manipur santi hanjilang na ba masagi legislature lejaba union territory gi mawong separate administration demand pinap taksingani
Kokizau organization singa masu Ministry of Home Affairs ki official singa unagadoriba si Manipur irang thokraba matung handa kesin ahanmani adubo hauju phabi oina Delhi gi karamba mafamda masung karamba matamda Ministry of Home Affairs ki official singa unagadagi habadudi hauju phabi oina di laptop 3 adubo unagadoriba sida Kuki National Organization amasum UPF ki maikei digi hanadagi hauna maitei singna sasan tawba Manipur government sidagi tongana khaidolaga separate administration ki demand dusu mapung phana thabak to onthoknaba takshilamgani KNO amasum UPF haribu Kuki Lalhoulup singi umbrella organization asigi makada punna arm group kunga manga leiribani council asigi makedigi KNO amasum UPF su athuba matamla central government ka makhata na wari sathana basu takshilamgani Kuki Jau council asi mamang sai gi October thara community ani gi mihut sing yauna semkhibani Ministry of Home Affairs ki official singa unana bagi khongthang asi Manipur ki governor Ajay Kumar Balana susampur lakamlaba matungda laurakhiba phirimni separate administration ki demand asi mapung phana thabak to onthoklaba khakta Manipur santi lakani haina su Manipur governor na January 3 susampur laklamkhiba duda memorandum oina pisin khiba takshin khiba su lekhrabani Maitei singi maikidigi KNO amasum UPF anina central government ga tawnariba su agreement abrogate tawgadabani habisi yaningdei haikhen su pau sida makhata na phongdorakli atopa pau mana nongmai khong makhale kaidigi salam debe suri kaubi sahi kunga mathoi surabi apok estiken kaubi leshabi ama ngarang ayuk Sarona pung mapan makhairon tarakpada Namol police station ki manung sa Liberty Dim lambi paringi Nambol singmang manakta mahak na tonglakhiba gari masaga authori suamaga thengai na bada sokpadagi kanmangamdana lekhidra haidi gari masa asu bu thorakhiba miwe dudi ka hena sohogdre thado asigi matana police ta case malakholaba matung ma ke haksang asi rims ki miral sangda postmortem examination tawraba matuna kusina kre haidena so paus ta phali Makasa tarak po na panam pauksiri ki to papaw moregi mitay sing masage mayum na hanjil haluhay na governor da taksin kray kumza English nga ni ka kungo humdo gi me ahum dagi tholakhiba ethnic violence asina maramoiduna border town more da khunda laita aduna leijana mitay community ki yum kai sing mai thaba madi hat pato pagi thapak sa tarak padagi ngasi pawbo relief camp sing sangjapam lauduna leiriba sing na governor Ajay Kumar Balada sirolamada Piduna mausagum makhoibu masagi mayum da hanjinba ngamna ba thapak lokhotpina ba takshinkre Mitay Council more MCM gi President M Thoiba Mitay amasung General Secretary Brojendro Mitay na kuyek piduna aibe sirol ama governor da piduna takshinkibane Sirol aduna Manipur irang hek tholakpadagi border threat ki thapak leptuna laklaba matung handakta more gate number 1 amasum 2 hangdoktuna mausagum leibani ki marakta lalon iti ki thabak haukiba du more gi mitay khunjasina su taram oi leibak thibedi irang hek tholakpadi ngasi phawba more da khunda leita aduna leijaramba mitay sing lanjena duna ngasi phawba relief camp sing na sangjapam lauduna wana punsi asi leli relief camp da lengana piba polam kharana hingba natana senthok lambi amata leitana isa sing lerik leisu tamhanba madi hingba awaba kya mayunari maram asina lanjenariba more khunja sing mausagum yumda hanjinba ngamhanbiduna more da leiriba tongan ba community singa hanagum leiminaduna lalon itik thabak tawba phangan biduna hanagum hingba ngaman biu haina governor taksinki siroladuna mausagum more da border threat ki thabak tawba hokraga ngasi phawba makoina masagi yumda hanjinba ngamdana leiba sina lanjenariba more gi mitay singi thamoi asuki matik sugale mitay sing yauna more da lalon itik tawba gi thabak ta mapung phaba ngamroi mitay yaugdara lalon itik tawba haibisi khubak namada khubugumani haina su siroladuna pali atopa paoman ADC Mikal pangthoknaba TYCM na governor takshinkre matam loikhiba sahi mari helaba autonomous district council ADC Mikal ngasi phawba pangthoktuna leiribasi athupa matamna pangthoknaba akanba miyeng sangminaba tribal youth council Manipur TYCM na governor Ajay Kumar Balagi pungning singsilakni TYCM na thadorak pasiolamada ADC Mikal athupa matamna pangthoknaba akanba miyeng sangminaba governor gi pungning singsiladuna sahi mari rom ADC Mikal pangthoktuna leibana Manipur gi tribal miyam gi sakhot thorang gi thabakya paikhatana leiri ADC mapung phana leitrabana singda khundari ba tribal miyam gi yefa thorang gi khudong saba kya masung phangmangamdana leiri local self government muthat pahaibasi tribal miyam gi hakmat pane amadi constitution piba tribal gi haksing bunam thabani hari
Manipur hauzik ne tadaba phibam amada leiragasu taragani subu Lok Sabha mikhaldi mai pangna dumak pangthokpa ngamlaga kadigidamak ADC mikhalna lenga na pangthoktuna thamlibano lenga ki thawong asi tribal miyambu namthana bohana bani amadi Indian Constitution Manipur Hill Area District Council Act 1971 amadi lamasida satnariba law bu thugai bani hadi sirol asina makha taraduna kumja English nganiga kungu humdogi me humdogi Manipur ethnic violence tholaki adubo irang mara asida tungan department singi thabak lawbigi thabak adumak sathaki adubo Tribal Affairs and Hills Department Manipur State Commission for Scheduled Tribes Tanaibel Research Institute ki oinadi ahang wapham sing mentionuna leibaga loidana department sing asi ningthina function tawba ngamdana leiri hainsu makha tana phongdorakli amarumdana politics tawduna amaga hunnaduna leibigi matam nati Rajendra Manipur ki hauzik oiriba phibam asida politics tawduna amaga hunnaduna leibigi matam nati television ki khana nainabda lalong nainabagi thabak tokpiro haina isam gi hanagi president nong thombam Rajendra na phongdokre wapham sing asi Imphal East ki khundrakpamda leiba Naurem Birhari College ki mahiroi singi damakta anaba classroom block ama sangabigi pangthokiba thoram amada magna phongdokibani magna makha taraduna ngasi lamda masomda college asi leibadegi afaba mahiroi kya puthokpa ngambani ngambasi ga menungai makha tana su puthokpa ngamba oibiu College asigi oja sing awaba kya mayuknari haiba isu khange dubu anawbu sahi lakpaga loinana college asigi oina anawbu khudol ama soidana phangani haina khali college asidu tamliba mahiroi singna kana honaduna afaba mahiroi amam oibiwaiki nakalamoramda sahi anirom pharakadoroba thoklipa lana sina awaba kya mayuknari miyoi kya gi punsi mangkhre kaya amana lanjena duna laiti asigumba aruba tanpham asida mahiroi singi punsi mangbu yadi haina hotnariba oja singa sibusu kawphom thokti mara asida hausuk Manipur gi asuk luraba matam asida Congress BJP CPI haiduna magi platform semnaduna amaga hunnaduna leibigi thabadu tokpiro madugi matam nati imaleba kanbegi matamni aikoina puksel pharuba furo khudima amatani haina khalubana awaba sitaribani puk pharubana mapu sarakpani adubu ngasidi aikoi mikap thokle iramdam asi aikoina ngakpa tabani manungda tawgadaba thabak kya mapana loina haidokpa furup asigi miwe moina khana nainabada yeknabada khanganba yaba yadaba haiba leitana topic mayam ama puthoktuna naineduna leiribasi makhatana tawbirano khana ge hairabasu manungda khanabiu TV discussion na lalong loina puthoktuna nainabasina yeknabasingna khudong saba lawgudabagi ngaiduna leiri asuluraba tanjasina magi platform semnaduna board kamdawna kahawgani haiduna khanaduna leibana Manipur kan mangamloi party haiba thamdana amatu oina punsilaga wakhal chungsinaduna yeknabasingdagi Manipur asi karamna kansige haibadu nainabiyu haina phongdokhi hausikoina di myam paus matangsa lusinjarage masu myam puna nawba update ngamina sena channel sigi makeligi myang iphamna thamjari